ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯏꯪꯊꯅꯈ꯭ꯔꯕꯁꯨ ꯊꯃꯣꯏ ꯅꯨꯡꯗ ꯆꯥꯛꯍꯧꯕ ꯃꯩꯆꯥꯛ ꯑꯗꯨꯗꯤ ꯃꯨꯠꯄꯒꯤ ꯃꯃꯤ ꯅꯥꯏꯗ ꯃꯩꯈꯨꯅ ꯅꯣꯡꯗꯣꯜ ꯐꯪꯅ ꯉꯝꯗꯅ ꯑꯣꯟꯈꯠꯂꯒ ꯆꯥꯛꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔ ꯊꯃꯣꯏꯅꯗꯤ ꯋꯥꯔꯨꯔꯅꯨ ꯍꯥꯏꯅ ꯊꯦꯝꯕꯅꯤ, ꯆꯔꯥꯡꯅꯔꯕ ꯋꯥꯈꯜꯅꯗꯤ ꯏꯟꯁꯤꯟꯕꯒꯨꯝ ꯊꯣꯛꯂꯤ꯫ ꯃꯔꯛꯇꯨꯅ ꯄꯤꯔꯥꯡꯅ ꯋꯥꯔꯣꯜꯁꯤꯡꯗꯨꯕꯨ ꯇꯥꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯁꯅꯥ ꯊꯣꯔꯛꯂꯒ ꯍꯦꯟꯊꯣꯏꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯄꯤ ꯁꯠ-ꯁꯠ ꯇꯩꯊꯣꯛꯂꯒ, "ꯀꯩꯗꯧꯔꯤ ꯏꯃꯥ, ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯗꯤ? ꯅꯪꯅ ꯁꯨꯃꯥꯏꯅ ꯎꯪꯗꯅ ꯂꯩꯔꯒ ꯏꯃꯥꯅ ꯀꯃꯥꯏꯅ ꯄꯣꯊꯥꯕ ꯉꯝꯒꯅꯤ?" "ꯑꯩ ꯀꯩꯝ ꯇꯧꯗꯦ ꯊꯣꯏꯕꯤ, ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯣ ꯏꯃꯥꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯪꯉꯤꯅꯦ꯫ ꯅꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯤꯡꯗꯣ ꯂꯣꯠꯁꯤꯜꯂꯒ ꯊꯝꯒꯦ ꯈꯟꯒꯅꯨ꯫ ꯑꯁꯣꯛꯄꯕꯨ ꯀꯨꯏꯅ ꯌꯣꯛꯇꯨꯅ ꯊꯝꯕ ꯐꯕ ꯅꯠꯇꯦ꯫ ꯏꯃꯥ, ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯕ ꯐꯥꯖꯤꯟꯕꯒꯨꯝꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯍꯟꯗꯅ ꯄꯨꯟꯗꯨꯅ ꯂꯩꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯏꯁꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯍꯌꯦꯡ ꯏꯃꯥꯒ ꯆꯠꯁꯤ, ꯏꯃꯥ ꯊꯤꯟꯕꯤꯒꯦ." ꯍꯦꯟꯊꯣꯏꯕꯤ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ "ꯑꯩꯅ ꯆꯪꯂꯨꯕꯗ ꯁꯔ ꯑꯃꯗꯤ ꯏꯃꯥꯅ ꯆꯪꯍꯜꯂꯛꯀꯗ꯭ꯔꯅꯦ?" "ꯀꯔꯤꯒꯤ ꯆꯪꯍꯟꯗꯅꯤ? ꯏꯃꯥ ꯍꯥꯏꯅꯒꯦ, ꯏꯆꯦ ꯄ꯭ꯔꯃꯣꯗꯤꯅꯤꯗ ꯃꯈꯣꯡ ꯀꯣꯜꯂꯒ ꯑꯣꯏꯔꯕꯁꯨ ꯍꯥꯏꯖꯒꯦ, ꯏꯆꯥꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯕꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯃꯥ, ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯂꯁꯤ꯫ ꯑꯍꯤꯡꯕꯁꯤꯗ ꯀꯨꯏꯅ ꯐꯝꯂꯒꯅꯦ ꯅꯥꯔꯅꯤ ꯅꯁꯥꯗꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯏꯃꯥꯒ ꯆꯠꯁꯤ, ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯃꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯔꯕꯅꯤ꯫ ꯃꯊꯪ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯍꯦꯟꯊꯣꯏꯕꯤ, ꯏꯕꯦꯁꯅꯥ ꯑꯃꯗꯤ ꯊꯕꯥꯁꯅꯥ ꯁꯥꯟꯇꯤꯒ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏꯗ ꯂꯥꯛꯏ꯫ ꯒꯦꯠ ꯌꯧꯔꯛꯄꯒꯤ ꯍꯦꯟꯊꯣꯏꯕꯤ ꯆꯞ ꯂꯦꯞꯈꯤ꯫ ꯊꯕꯥꯅ, "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ? ꯊꯕꯥ, ꯑꯩꯕꯨ ꯆꯪꯕ ꯆꯨꯝꯒꯗ꯭ꯔꯅꯦ?" "ꯌꯥꯔꯦ, ꯅꯪ ꯑꯗꯨ ꯈꯟꯗꯅ ꯂꯩꯒꯗꯕ ꯃꯇꯝ ꯅꯠꯇꯦ, ꯄ꯭ꯔꯞ ꯆꯪꯂꯛꯑꯣ." ꯊꯕꯥꯁꯅꯥꯅ ꯆꯤꯡꯂꯒ ꯃꯅꯨꯡ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯃꯦꯝꯆꯥ ꯒꯦꯠ ꯃꯈꯣꯜ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ "ꯍꯩꯃꯥ, ꯏꯕꯦꯝꯃꯅꯤꯗꯅ! ꯏꯆꯦꯕꯦꯝꯃ, ꯏꯃꯧ ꯏꯕꯦꯝꯃ ꯍꯜꯂꯛꯂꯦ, ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯏꯆꯦ." ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯍꯦꯟꯊꯣꯏꯕꯤ ꯂꯦꯞꯂ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯨꯝꯊꯔꯛꯇꯨꯅ ꯀꯧꯔꯛꯏ꯫ "ꯑꯩꯒꯤ ꯏꯃꯧ ꯂꯥꯛꯂꯦꯗꯅ! ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯍꯥ, ꯏꯃꯥꯕꯨ ꯋꯥꯔꯧꯕ꯭ꯔꯕ?" ꯍꯦꯟꯊꯣꯏꯕꯤ ꯃꯄꯤ ꯁꯤꯟꯊꯅ, "ꯏꯃꯥ, ꯏꯃꯧꯅ ꯀꯔꯤꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯀꯦ ꯈꯜꯂꯤꯕꯅꯣ? ꯌꯨꯝꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯆꯥꯎꯅ ꯌꯥꯎꯔꯤꯕꯅꯤ." "ꯏꯃꯥ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦꯀꯣ? ꯑꯩ ꯂꯥꯜꯂꯦ ꯏꯃꯥ, ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ." "ꯏꯃꯧꯅ ꯀꯔꯤꯒꯤ ꯂꯥꯟꯒꯅꯤ? ꯃꯤꯅ ꯉꯥꯡꯅꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯁꯁꯅꯨ꯫ ꯑꯩꯒꯤꯗꯤ ꯏꯃꯧ ꯃꯅꯤꯅꯦ, ꯁꯅꯥꯅꯦ꯫ ꯃꯇꯨꯡꯗ ꯆꯠꯀꯦ ꯍꯥꯏꯔꯛꯂꯕꯗꯤ ꯏꯃꯥꯅ ꯆꯩꯅ ꯀꯟꯒꯗꯕꯅꯤ ꯌꯦꯡꯉꯨ." ꯍꯦꯟꯊꯣꯏꯕꯤ ꯃꯄꯤ ꯇꯩꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯄ꯭ꯔꯃꯣꯗꯤꯅꯤꯅ, "ꯃꯁꯦ ꯀꯞꯇꯅ ꯑꯃꯨꯛ ꯂꯩꯔꯦ, ꯏꯃꯥꯅ ꯐꯨꯔꯛꯄ ꯄꯥꯝꯕ꯭ꯔꯣ ꯅꯪ?" ꯏꯕꯦꯁꯅꯥꯅ, "ꯏꯆꯦ, ꯅꯅꯥꯎꯕꯨꯁꯨ ꯉꯥꯛꯄꯤꯌꯨ. ꯏꯆꯥꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯃꯟꯈꯤꯕꯅ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯔꯣꯏ ꯈꯪꯈꯤꯗ꯭ꯔꯦ." ꯄ꯭ꯔꯃꯣꯗꯤꯅꯤꯅ, "ꯑꯩꯈꯣꯏꯅ ꯑꯁꯣꯏ ꯑꯁꯣꯏꯗ ꯊꯤꯅꯗꯅ ꯂꯩꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧꯕꯨ ꯏꯈꯨꯠꯇ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯕꯤꯕ, ꯃꯁꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯆꯦꯟꯊꯈꯤꯕ ꯄꯤꯒꯤ ꯏꯆꯦꯜꯅ ꯄꯨꯈꯤꯗꯨꯅ ꯑꯅꯧꯕ ꯑꯁꯥ ꯀꯌꯥ ꯃꯌꯣꯜ ꯆꯣꯡꯍꯜꯂꯒꯗꯕꯅꯤ." ꯃꯦꯝꯆꯥꯅ, "ꯃꯌꯥꯝꯁꯦ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯅ ꯂꯩꯔꯦ. ꯏꯃꯨꯡꯗ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯆꯦ?" "ꯍꯩꯃꯥ, ꯏꯀꯥꯎ ꯀꯥꯎꯔꯨꯔꯦ. ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ, ꯆꯪꯕꯤꯔꯛꯑꯣ. ꯍꯔꯥꯎꯃꯟꯗꯅ ꯉꯁꯥꯏꯗꯒꯤ ꯐꯤꯗꯥꯒ ꯊꯥꯖꯍꯧꯗ꯭ꯔꯦ." ꯁꯥꯟꯇꯤꯅ, "ꯀꯥꯏꯗꯦ ꯀꯥꯏꯗꯦ. ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯃꯅꯦꯝꯒꯤ ꯃꯇꯧꯗ ꯃꯤꯠ ꯄꯦꯟꯖꯔꯒ ꯑꯋꯥꯕ ꯂꯣꯏꯅ ꯀꯥꯎꯔꯦ ꯑꯩꯈꯣꯏ." ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯣꯌꯨꯝꯕꯁꯨ ꯃꯊꯛꯇꯩ ꯀꯨꯝꯊꯔꯛꯄꯒ ꯊꯦꯡꯅꯔꯦ꯫ "ꯏꯆꯦ ꯍꯜꯂꯛꯑꯃꯦꯅ? ꯌꯥꯝ ꯐꯔꯦ ꯏꯆꯦ. ꯏꯕꯥꯏꯗꯣ ꯅꯍꯥꯟꯗꯒꯤ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯕꯅꯤ. ꯏꯆꯦꯅ ꯊꯦꯝꯃꯒ ꯑꯝꯇ ꯄꯤꯖꯔꯝꯃꯣ." ꯍꯦꯟꯊꯣꯏꯕꯤ ꯃꯅꯦꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ "ꯆꯪꯉꯣ ꯆꯪꯉꯣ ꯏꯕꯦꯝꯃ. ꯅꯍꯥꯟꯗꯒꯤ ꯀꯅꯥꯝꯇꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯤ. ꯃꯁꯥꯁꯨ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯟꯈꯤꯕ ꯇꯥꯔꯦ. ꯑꯩꯈꯣꯏꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯅꯤ. ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ." ꯍꯦꯟꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯦ꯫ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯎꯔꯦ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯗꯣ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯖꯟꯅ ꯎꯔꯦ꯫ ꯃꯤꯅꯤꯜ ꯃꯈꯣꯜ ꯇꯥꯕꯒ ꯃꯃꯤ ꯄꯥꯡꯅꯤꯡꯕꯣꯏ ꯄꯥꯡꯅꯤꯡꯗꯕꯣꯏ ꯇꯧꯔꯒ ꯂꯥꯎꯔꯛꯏ꯫ "ꯑꯩꯅ ꯀꯅꯥꯝ ꯆꯪꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯆꯥꯛꯇꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯅ." "ꯌꯥꯔꯣꯏ ꯆꯥꯗꯕ." ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯁꯠ ꯄꯥꯡꯂꯛꯏ, ꯏꯉꯛ ꯉꯛꯅ ꯍꯦꯟꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯊꯣꯏꯕꯤ ꯆꯪꯉꯛꯂꯒ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯄ꯭ꯂꯦꯠꯇꯣ ꯁꯠ ꯄꯥꯏꯈꯠꯈꯤ꯫ "ꯁꯦ, ꯆꯥꯕ ꯍꯧꯔꯣ ꯁꯔ." "ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯁꯤꯗ?" "ꯍꯥꯟꯅ ꯆꯥꯛꯇꯣ ꯆꯥꯒꯣꯕ, ꯂꯣꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ." "ꯑꯩ ꯆꯥꯅꯤꯡꯗꯦ." "ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗꯤ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯏ." "ꯅꯪꯁꯨ ꯉꯥꯡꯀꯅꯨ." ꯈꯨꯝꯗꯦ ꯄꯥꯏꯈꯣꯝꯕꯗꯣ꯫ "ꯑꯩ ꯆꯠꯈ꯭ꯔꯣꯔꯥ?" ꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯀꯦ ꯇꯧꯏ, ꯃꯈꯨꯠꯅ ꯇꯥꯞ ꯐꯥꯔꯛꯏ꯫ ꯑꯗꯨꯒ ꯄ꯭ꯂꯦꯠꯇꯣ ꯁꯠ ꯃꯨꯟꯈ꯭ꯔꯒ ꯆꯥꯛꯇꯣ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯤꯅꯠ 5ꯃꯨꯛ ꯂꯩꯔꯒ ꯄ꯭ꯂꯦꯠꯇꯣ ꯑꯃꯨꯛ ꯄꯤꯊꯣꯔꯛꯂꯦ꯫ "ꯂꯣꯏꯔꯦꯗꯣ, ꯁꯤ ꯑꯣꯏꯔꯗꯤ ꯋꯥ ꯉꯥꯡꯉꯅꯤꯀꯣ?"
Mamit ira chena henthoibi paikhom bada yengle kaigino sir na nahan dai chak sa de haise sumai le mi sa kaigino asam to udraba ingonda hingning baga poktrada ai ke kem ta khanbi ji kaige ai la amradi sir kanglaga siram dorini ai yautrati hallo heramaga ai bu lok balak ji kaige ai bu sat kro han kro haina nang adum talaga hozina ke gi waro riba nahan khaina aina haiba indraga kari gi hozikta da ai gi wa loriba nungsibagi wa du haiba loirakpada henthoibigi mamit ani phakre makha tarai nang na haiba indi haina toina sauraga hozina ke gi wa kadiba sargi du dina buk phatabani nokle e pai khombado aibo nang na haiba yare ke leisaraba aibo buk phate di karam hairiba adam kan banangi na tawduna thamoi huraga pubi khraga lanpa oi horaba aibuna hondoklaga thambiramba sargi du di nasana thandagi khanmani si haiduna kapai ai soikre taningde adu tanaba ina lakpa nate nangmu ngak selaga thamluba pambagi ne ina Jackson haudaba mikupta aigi asoiba khudi thibani adubu amu hana sohellaroi nangbu aigi inaktagi lapnaba maram amphau phawba lehalloi matungdadi aibu hundoknamaga chatke harakano khangaba sono chubi si hairagi henthoibigi laibakta khutkapi satkapai henthoibi maraibak paraga as kokchakpa king kongaisini si haiduna ani dono winai mapanda lehauba halsingda wari tanari pramodinina angang singsina tawramliba thabakse yamnadi soirabani adubu haukrabani khandoklaga warok puklok leinaba yaba nateko ibesanana leizade inambema inambema na wararomgadra haibaki watani isana lalurabanina aina thauna ama hek puthokpa ngamzaudre iyado kaisu phattaba nate kato karan tawganba misu nate haiba khangi amabu oiro aidine imauna halakpa simuk nungaiba ani suna leitre wakhal tana waro puklok thamnadanaba amato oibagi warep ama lepnakre thongjin marumdagi loyumba haibet chatharaklaga thabasna bukok thoknabo hone oi taibo thabasna su hek lei thorokpaga mapa chanare kaidore haina mangak ilei thoro sika khairam laga chatkre thabasna hak urei parei tawraga lei kona thangda mobile du lok thoklaga ima ai kolam lai amta pairukige si hainaga call toba sasinaraga thori loyumba nakan amada thak chingsilaga silere kai chatlino kaidawrage kai haining bagino akoi su det amta chatlusidana pharak ta saning khraba ima yori ngau khalakano yawro kedogi ine pokna chana pisingak to wairuge kok hairam maloire yam yani ba yam haidori ba talle he nang side kemta romantic oisade somdana mi ibai hoi chi hoi di nang yawdraba punsidi bulb yawdraba holder ni battery yawdraba torchlight ni na tawmakre akhoi ni labta class oina wan karaga leire ho class am choma kanadam ni fail oining bro ai change imana thokraga changak tena solamani si hainaga thabasna chatkre masi nu pisidi masaksiga inung sige si haiduna masatung inaki asumna namin kharani de hausinkre paikhombsu anaba phagalaklaga company do amuk hana hingat hanabagi thabak thoram kaya paikhat pawkre chalamdai mapi loisinaba kanna lakni file do yenglingi mapi paw inthi nungai loisin baloidre as sir kainu taiga do loire se am samjilo si haiduna tai do satsatok laga henthoibi da pikre henthoibi sungang na tai do sem na bohne manipur sida thabak chilese sarmat omtanina aini am pamjana chinbro sibo se loire sir paikhomba masado haipet kontharakle henthoibi na tai dok sinbiraga red color do sembi angang machadagi hena ngang na bawakre angang am senak pe waro senator su khangi sarde de angang hena senabalai ngaiko kaino nang na hojipo ingonda sir ko kidoribra sir ko do dikai ko doiba yumda leirabadi mingau simdok yabani kuire lamda nakini hayengwai folk sir na sina nungai tra isam su samba sir sina paikhomba saurap tawraga tu omta ko birano si hainaga sauri gari season na bo anai henthoibi nok mi tawraga paikhomba gi coat ki machinda tak pairaga chingthai aduga nakong mayada khonjel pikna da chomba si hairam laga kan hek ta chenkre paikhomba na phagi hona bani ngam hongdre ngaiko tahodre amuka hairamo thoibimcha henthoibi chena laurami
ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯄꯥꯏꯈꯣꯝꯕ ꯃꯈꯨꯠꯅ ꯊꯕꯥꯛꯇꯨ ꯊꯝꯂꯒ ꯄꯥꯏꯈꯣꯝꯕ ꯇꯞꯊꯧ ꯃꯆꯤꯟꯗ ꯁꯣꯟꯅ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯍꯦꯟꯊꯣꯏꯕꯤꯁꯨ ꯅꯣꯛꯅ ꯃꯦꯝꯆꯥꯒ ꯍꯦꯛ ꯊꯦꯡꯖꯤꯟꯅꯩ ꯏꯃꯥ ꯁꯣꯔꯤ ꯏꯟꯗꯣꯝꯆꯥ ꯏꯍꯦ ꯐꯖꯅ ꯌꯦꯡꯂꯒ ꯆꯠꯂꯨꯅꯦ ꯍꯧꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯅꯃꯥꯏꯗꯨꯅ ꯉꯥꯡꯁꯤꯜꯂꯦꯅ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯍꯦꯟꯊꯣꯏꯕꯤ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯅꯣꯝꯆꯥꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯅꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯍꯧꯔꯕ꯭ꯔꯣ ꯊꯦꯡꯈꯤꯅꯤꯀꯣ ꯂꯣꯏꯍꯧꯔꯦ ꯏꯃꯥ ꯐꯔꯦ ꯃꯦꯝꯆꯥ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯊꯣꯛꯀꯗꯣꯏꯅꯤ ꯒꯦꯠꯀꯁꯦ ꯐꯖꯅ ꯂꯣꯟꯁꯤꯜꯍꯧꯔꯣꯀꯣ ꯍꯣꯏ ꯐꯅꯤ ꯏꯆꯦꯕꯦꯝꯃ ꯋꯥꯈꯜ ꯑꯃꯅ ꯂꯩꯗꯨꯅ ꯄꯨꯔꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯕ ꯋꯥꯈꯜꯗꯨꯅ ꯉꯥꯡꯊꯣꯛꯐꯝ ꯂꯩꯇ꯭ꯔꯕ ꯋꯥꯈꯜꯗꯒꯤ ꯁꯔꯪ ꯃꯅꯨꯡꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯃꯇꯝ ꯍꯧꯈꯤꯕ ꯉꯥꯏꯕꯅꯤ ꯊꯣꯡꯗꯨ ꯀꯣꯛ ꯊꯤꯜꯂꯛꯄꯒ ꯁꯔꯁꯀꯤꯌꯥ ꯂꯥꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯅꯪꯉꯣꯟꯗꯕ ꯃꯤ ꯂꯥꯛꯎꯏ ꯁꯤ ꯍꯥꯏꯗꯨꯅ ꯁꯔꯁꯄꯨ ꯋꯦꯇꯤꯡ ꯑꯦꯔꯤꯌꯥ ꯇꯥꯅ ꯄꯨꯊꯣꯔꯛꯂꯤ ꯀꯥꯗꯨꯗ ꯄ꯭ꯔꯃꯣꯗꯤꯅꯤ ꯄꯥꯏꯈꯣꯝꯕ ꯍꯦꯟꯊꯣꯏꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯛꯂꯒ ꯏꯆꯥ ꯇꯣꯝꯕ ꯁꯔꯁ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯃꯥꯆꯧꯕꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯆꯪꯁꯤꯜꯂꯛꯂꯒ ꯁꯔꯁꯄꯨ ꯅꯥꯜꯂꯛꯏ ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯁꯔꯁꯅ ꯌꯥꯎꯗꯦ ꯃꯥꯆꯧꯕꯤ ꯑꯩ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯅꯍꯥꯟꯈꯩ ꯀꯔꯤꯒꯤ ꯃꯥꯆꯧꯕꯤꯒ ꯎꯅꯁꯦ ꯌꯥꯗꯕꯅꯣ ꯏꯆꯥꯕꯨ ꯅꯤꯡꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯄꯥꯏꯈꯣꯝꯕꯅ ꯁꯔꯁ ꯅꯪꯅ ꯌꯥꯝꯕꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯥ ꯑꯩ ꯗꯥꯁꯧꯗ ꯋꯥꯔꯧꯕ ꯁꯥꯎꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯅ ꯂꯪꯖꯔꯨꯕ ꯏꯔꯥꯜꯗꯨꯅ ꯑꯩ ꯃꯥꯏꯁꯦ ꯄꯨꯊꯣꯛꯂꯒ ꯎꯠꯄ ꯉꯝꯗꯕꯅꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯂꯥꯟꯕꯅꯣ ꯏꯆꯥ ꯇꯣꯝꯕ ꯂꯥꯟꯗꯦ ꯁꯔꯁꯇꯣ ꯀꯞꯉꯥꯡ ꯉꯥꯡꯂꯛꯏ ꯃꯥꯆꯧꯕꯤ ꯅꯪꯁꯤ ꯌꯥꯝ ꯐꯩꯀꯣ ꯑꯄꯣꯛꯄ ꯅꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯏꯊꯧꯖꯥꯜꯇꯅ ꯑꯩꯅ ꯉꯁꯤ ꯏꯄꯥꯡꯒꯜ ꯁꯥꯔꯦ ꯐꯥꯕ ꯉꯝꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯂꯗꯤ ꯗꯥꯁꯧꯗ ꯅꯠꯇꯅ ꯑꯩꯁꯨ ꯃꯥꯆꯧꯕꯤꯒꯤ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯄ꯭ꯔꯃꯣꯗꯤꯅꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯔꯤ ꯍꯩ ꯑꯉꯥꯎꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯕ꯭ꯔꯣ ꯑꯄꯣꯛꯄ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯅꯪꯕꯨꯁꯨ ꯅꯪꯒꯤ ꯗꯥꯆꯧꯗꯒꯤ ꯇꯥꯗꯅ ꯃꯥꯆꯧꯕꯤꯅ ꯅꯨꯡꯁꯤꯅꯦꯍꯦ ꯁꯔꯁ ꯍꯦꯟꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯃꯥꯏꯊꯣꯡ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯏꯇꯩꯃ ꯂꯝ ꯍꯦꯟꯕ ꯅꯅꯥꯎꯅ ꯏꯇꯩꯃꯗ ꯀꯦꯖꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯂꯥꯏꯕꯛ ꯐꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯊꯣꯔꯛꯄ ꯇꯥꯔꯗꯤ ꯏꯇꯩꯃꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯑꯃꯨꯛ ꯆꯥꯕ ꯐꯪꯍꯟꯕꯤꯌꯨ ꯍꯦꯟꯊꯣꯏꯕꯤꯅ ꯀꯞꯂꯒ ꯁꯔꯁ ꯊꯣꯡꯒꯅꯤꯌꯦ ꯏꯇꯩꯃꯅ ꯅꯪꯅ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯊꯣꯡꯂꯒ ꯄꯤꯖꯒꯅꯤꯌꯦ ꯅꯥꯗ ꯌꯦꯛꯇꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕ ꯅꯨꯃꯤꯠꯇꯨꯅꯤ ꯏꯇꯩꯃꯅ ꯉꯥꯏꯔꯤꯕꯁꯨ ꯁꯔꯁ ꯄꯥꯏꯈꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯗꯥꯆꯧꯕ ꯐꯠꯈꯤꯗ꯭ꯔꯕ ꯑꯩꯁꯦ ꯗꯥꯆꯧꯒꯤ ꯃꯥꯡꯅꯕꯇ ꯁꯤꯟꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯥꯏ ꯐꯥꯎꯕ ꯅꯣꯟꯈꯠꯄ ꯉꯝꯗꯅ ꯍꯤꯡꯂꯦ ꯗꯥꯆꯧꯒꯤ ꯋꯥꯔꯕ ꯇꯥꯟꯐꯝ ꯐꯥꯎꯕ ꯅꯅꯥꯎꯕꯨ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯈꯨꯠꯁꯦ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯕꯒꯤꯗꯃꯛ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟꯅ ꯇꯣꯟꯁꯤꯜꯂꯒ ꯂꯩꯔꯦ ꯅꯉꯣꯟꯗ ꯀꯅꯥꯅ ꯂꯃꯟ ꯊꯧꯏ ꯃꯌꯥꯝꯕꯅ ꯃꯅꯥꯎ ꯅꯨꯡꯁꯤꯕꯕꯨ ꯇꯧꯕꯤꯃꯜ ꯑꯣꯏꯅ ꯊꯝꯅꯕ꯭ꯔꯥ ꯅꯪꯁꯦ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯅꯥꯎꯅꯤꯅꯦ ꯏꯅꯥꯎ ꯂꯥꯟꯖꯈ꯭ꯔꯦ ꯂꯪꯖꯈ꯭ꯔꯦ ꯇꯣꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯒꯅꯨ ꯁꯔꯁ ꯆꯪꯁꯤꯜꯂꯒ ꯄꯥꯏꯈꯣꯝꯕꯕꯨ ꯀꯣꯜꯂꯒ ꯀꯞꯄꯛꯏ ꯀꯣꯛ ꯊꯛꯇꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈ꯭ꯔꯦ ꯐꯣꯡꯗꯣꯛꯈꯤꯕꯅ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯌꯥꯡꯍꯧꯔꯦ ꯉꯥꯏꯖꯕꯅ ꯃꯥ ꯃꯊꯧ ꯇꯃꯛ ꯑꯣꯏꯍꯧꯔꯦ ꯄꯨꯔꯛꯄꯅ ꯃꯇꯝ ꯃꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯏꯃꯥ ꯌꯥꯗ꯭ꯔꯤꯕꯣ ꯅꯥꯍꯦꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯦꯞꯄꯤ ꯌꯥꯗ꯭ꯔꯤ ꯆꯥꯃꯔꯛ ꯇꯧꯒꯗꯕꯅꯤ ꯐꯝꯃꯨ ꯑꯁ ꯏꯃꯥ ꯑꯩ ꯉꯝꯃꯔꯣꯏꯕ ꯐꯩꯕꯟꯒ ꯂꯣꯏ ꯅꯥꯔꯦ ꯇꯣꯛꯄ ꯌꯥꯔꯣꯏꯌꯦ ꯀꯔꯤꯒꯤ ꯅꯥꯕ ꯅꯃꯥ ꯑꯩ ꯀꯤꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯍꯥꯏꯔꯒ ꯃꯅꯥ ꯑꯅꯤꯗꯨ ꯄꯥꯏꯅ ꯀꯟꯅ ꯐꯝꯃ ꯂꯦꯞꯄꯨ ꯇꯧꯔꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯁꯪꯂꯒ ꯄꯥꯏꯈꯣꯝꯕꯕꯨ ꯄꯅꯤꯁꯃꯦꯟ ꯄꯤꯔꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯦꯟꯊꯣꯏꯕꯤꯗꯤ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯂꯦꯞꯄꯒ ꯅꯣꯛꯂꯤ ꯃꯁꯤꯃꯁꯨ ꯅꯣꯛꯇꯅ ꯂꯩ ꯏꯃꯥꯁꯤ ꯈꯔ ꯈꯥꯝꯒꯦ ꯂꯩꯇꯦ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯆꯥꯅꯨꯄꯥꯗ ꯆꯩꯁꯤꯜꯂꯤ ꯍꯧꯖꯤꯛꯇꯗ ꯀꯧꯅꯤꯡꯈꯠꯂꯛꯂꯝꯅꯤ ꯏꯃꯧꯁꯦ ꯅꯪꯅ ꯌꯥꯝ ꯋꯥꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯅꯪꯁꯨ ꯋꯥꯕ ꯇꯥꯕꯅꯤ ꯇꯧꯒꯣ ꯍꯪꯉꯣꯏ ꯑꯃꯨꯛ ꯆꯣꯡꯉꯨ ꯆꯣꯡꯖꯔꯒꯦ ꯃꯅꯥꯗꯨ ꯄꯥꯏꯔꯒ ꯐꯟ ꯑꯃꯨꯛ ꯆꯣꯡꯍꯜꯂꯤ ꯍꯦꯟꯊꯣꯏꯕꯤ ꯁꯨꯝ ꯌꯦꯡꯂꯝꯕꯗꯩ ꯇꯞꯅ ꯃꯅꯦꯝꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯍꯜꯂꯁꯦ ꯍꯥ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯍꯣꯏ ꯏꯃꯥ ꯄꯨꯡꯁꯨ ꯊꯦꯡꯉꯤ ꯏꯃꯥ ꯆꯥꯛ ꯆꯥꯕ ꯊꯦꯡꯂꯅꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯄ꯭ꯔꯃꯣꯗꯤꯅꯤꯅ
ꯃꯇꯨꯡꯗꯅꯦ ꯏꯃꯧꯗ ꯊꯤꯅ ꯇꯧꯒꯦ ꯈꯜꯂꯕ ꯅꯃꯥ ꯑꯩ ꯅꯤꯡꯁꯤꯡꯉꯨ ꯉꯁꯤ ꯇꯧꯍꯜꯂꯤꯁꯦ ꯈꯪꯉꯦꯗꯅ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯂꯣꯡꯅ ꯍꯤꯞꯄꯒ ꯄꯥꯏꯈꯣꯝꯕꯅ ꯂꯥꯟꯖꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯦꯝꯃ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯆꯪꯈ꯭ꯔꯀꯥꯟꯗ ꯍꯦꯟꯊꯣꯏꯕꯤꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯄꯥꯏꯈꯣꯝꯕꯅ ꯍꯦꯟꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯃꯌꯥꯒ ꯁꯨꯏꯒꯠꯅꯤꯅ ꯉꯁꯥꯏꯅ ꯈꯥꯝꯕꯤꯌꯨ ꯍꯥꯏꯗꯤ ꯇꯥꯁꯤꯟꯅꯗꯦ ꯀꯩꯗꯧ ꯈꯥꯝꯗꯦꯕ ꯈꯔ ꯈꯪꯉꯨ ꯃꯤꯗꯤ ꯃꯅꯦꯝꯄꯣꯛꯀ ꯌꯥꯝ ꯆꯥꯟꯅꯕꯅꯤꯅ ꯅꯨꯄꯥ ꯑꯣꯠꯄꯒ ꯍꯩꯀꯣ ꯍꯦꯟꯊꯣꯏꯕꯤ ꯈꯨꯝꯂꯩ ꯅꯍꯥꯟꯈꯩ ꯗꯥꯆꯧꯕꯅ ꯑꯩ ꯑꯣꯠꯄꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯅ ꯑꯗꯨꯀꯥꯟꯗꯁꯨ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯤꯗꯨꯗꯤ ꯅꯪ ꯈꯪꯗꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨꯒꯤꯁꯤ ꯏꯪꯉꯝꯃꯅꯤ ꯀꯣꯟꯅ ꯋꯥꯀꯠꯂꯣ ꯂꯥꯛꯑꯣ ꯀꯩ ꯌꯦꯟꯁꯥꯡꯅꯣ ꯍꯦꯟꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯏꯔꯦꯟ ꯄꯥꯏꯈꯣꯝꯕ ꯃꯥꯏꯗꯨ ꯅꯣꯛꯃꯤ ꯌꯦꯡꯕꯗꯒꯤ ꯁꯨꯛꯊꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯍꯦꯟꯊꯣꯏꯕꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯄꯥꯏꯈꯣꯝꯕꯗꯨ ꯀꯣꯜꯗ ꯋꯥꯔꯤ ꯑꯃ ꯁꯥꯔ ꯂꯩꯔꯝꯃꯤ ꯔꯤꯅ꯭ꯌꯨ ꯇꯧꯔꯕ ꯑꯥꯏꯇꯦꯝꯁꯤꯡꯗꯨꯅ ꯍꯥꯟꯅ ꯐ꯭ꯔꯟꯠꯀꯤ ꯄ꯭ꯂꯥꯅꯤꯡꯗ ꯊꯝꯒꯗꯕ ꯑꯗꯨꯒ ꯑꯜꯐꯥꯕꯦꯇꯤꯀꯦꯜ ꯑꯣꯔꯗꯔ ꯌꯦꯡꯉꯒ ꯄꯦꯄꯔ ꯑꯦꯔꯦꯟꯖ ꯐꯖꯅ ꯇꯧ ꯐꯣꯟꯗꯒꯤ ꯁ꯭ꯇꯥꯐ ꯅꯨꯄꯤꯗꯨꯅ ꯍꯣꯏ ꯁꯔꯁꯦ ꯌꯥꯝ ꯐꯩꯌꯦ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯆꯨꯝꯊꯣꯛꯅꯕ ꯇꯥꯟꯖꯥ ꯌꯥꯝ ꯄꯤ ꯁꯣꯏꯕꯕꯨꯗꯤ ꯁꯣꯏꯗꯅ ꯐꯖꯅ ꯇꯧꯕꯗꯨꯅ ꯐꯠꯇ꯭ꯔꯅꯤ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯣꯏ ꯁꯔ ꯑꯩ ꯄꯦꯄꯔ ꯑꯦꯔꯦꯟꯖ ꯇꯧꯕ ꯂꯣꯏꯔꯒ ꯇꯧꯖꯔꯒꯦ ꯊꯝꯖꯔꯒꯦ ꯁꯔ ꯑꯣꯀꯦ ꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯊꯝꯈ꯭ꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯍꯦꯟꯊꯣꯏꯕꯤ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯆꯤꯜꯂ ꯌꯦꯡꯂ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯕꯣ ꯀꯔꯝꯕ ꯁ꯭ꯇꯥꯐꯀꯅꯣ ꯑꯗꯨ ꯀꯣꯊ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ ꯍꯟꯗꯛ ꯑꯅꯧꯕ ꯑꯦꯄꯣꯏꯟ ꯇꯧꯔꯛꯄ ꯅꯨꯄꯤ ꯃꯆꯥꯗꯨꯅꯤꯗ ꯑꯉꯥꯡ ꯑꯣꯏꯕꯒ ꯇꯥꯛꯄꯤꯗ꯭ꯔꯗꯤ ꯈꯔ ꯋꯥꯅꯤꯅ ꯇꯧꯕ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯥꯏꯗꯅꯣ ꯑꯃ ꯊꯥꯗꯣꯛꯈꯤꯗ ꯌꯥꯔꯣꯏ ꯑꯣꯐꯤꯁꯇꯗ ꯁꯨꯝ ꯂꯩꯍꯜꯂꯗꯤ ꯃꯤ ꯃꯃꯤꯠ ꯉꯥꯎꯕ ꯌꯥꯝ ꯌꯥꯎꯅꯔꯦ ꯍꯦꯟꯊꯣꯏꯕꯤꯒꯤ ꯀꯣꯆꯤ ꯈꯨꯀꯣꯠꯇꯨꯗ ꯄꯥꯏꯈꯣꯝꯕꯁꯨ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯂꯛꯅꯔꯛꯏ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯃꯤꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯆꯝꯖꯕꯅꯤ ꯋꯥꯒꯁꯦ ꯀꯟꯅ ꯉꯥꯡꯖꯗꯕ ꯁꯧꯁꯨ ꯂꯥꯎꯒꯟꯗꯕ ꯍꯥꯏꯕꯒꯁꯦ ꯁꯠꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯑꯣ ꯐꯔꯦ ꯍꯌꯦꯡꯗꯩꯗꯤꯅꯦ ꯑꯩ ꯑꯣꯐꯤꯁ ꯂꯥꯛꯑꯔꯣꯏ ꯀꯩꯒꯤ ꯃꯔꯝ ꯆꯥꯗꯅ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯣꯐꯤꯁ ꯂꯦꯞꯄ ꯌꯥꯕ꯭ꯔꯣ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯗ꯭ꯔꯁꯨ ꯏꯪꯅ ꯇꯞꯅ ꯁꯦꯟꯅꯕ ꯍꯩꯕꯤ ꯌꯥꯎꯔꯗꯨꯗꯤ ꯑꯩ ꯁꯨꯇꯤ ꯂꯧꯔꯁꯨ ꯌꯥꯔꯦꯗꯅ ꯑꯗꯨꯁꯨ ꯌꯥꯕꯖꯥꯠꯅꯤ ꯍꯦꯟꯊꯣꯏꯕꯤ ꯄꯨꯛ ꯍꯧꯒꯠꯈ꯭ꯔꯒ ꯑꯗꯨꯗꯤ ꯏꯪ ꯇꯞꯄꯤꯗꯨꯒ ꯑꯣꯏꯅ ꯂꯩꯍꯧꯔꯣ ꯄꯥꯏꯈꯣꯝꯕꯁꯨ ꯍꯧꯒꯠꯂꯒ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯒ ꯂꯦꯞꯄꯤ ꯀꯩꯅꯣꯅꯦ ꯃꯁꯤꯗꯤ ꯃꯤꯅ ꯂꯛꯅꯔꯒ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤ ꯁꯥꯎꯖꯗꯦ ꯀꯩꯁꯨ ꯑꯩꯅ ꯀꯩꯗ ꯁꯥꯎꯗꯣꯔꯤꯒꯦ ꯀꯩ ꯑꯣꯏꯗꯅ ꯁꯥꯎꯗꯣꯏꯅꯣꯕ ꯑꯩ ꯅꯨꯄꯤ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯀꯅꯥ ꯍꯥꯏꯕ ꯀꯅꯥ ꯍꯥꯏꯔꯗꯤ ꯇꯥꯗꯣꯏꯕ ꯇꯥꯃꯣ ꯈꯥꯒꯦꯝꯕꯅ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯝꯕꯗꯣ ꯁꯛꯐꯝ ꯁꯠ ꯍꯟꯖꯤꯟꯈ꯭ꯔꯒ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯆꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯈꯥꯒꯦꯝꯕꯅ ꯑꯩꯉꯣꯟꯗ ꯀꯩ ꯍꯦꯜꯂꯦ ꯐꯥꯒꯤꯗꯒꯤ ꯇꯞ ꯁꯥꯎꯔꯛꯀꯅꯤ ꯁꯥꯎꯔꯒ ꯊꯦꯝꯃꯜꯂꯨ ꯀꯩꯅꯣ ꯅꯣꯏ ꯏꯪ ꯇꯞꯄꯤꯗꯨꯗ ꯍꯥꯏ ꯃꯤꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯔꯒ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯦ ꯁꯥꯎꯔꯅꯨ ꯅꯪꯅ ꯁꯥꯎꯕꯁꯦ ꯊꯦꯝꯕ ꯌꯥꯝ ꯋꯥꯏ ꯋꯥꯔꯗꯤ ꯊꯦꯝꯕꯤꯗ꯭ꯔꯁꯨ ꯌꯥꯏꯅ ꯊꯦꯝꯕꯤꯅꯕ ꯌꯥꯝ ꯂꯩ ꯃꯁꯤ ꯍꯧꯔꯦꯅꯦ ꯕꯥꯛ ꯍꯦꯛ ꯅꯞꯁꯤꯜꯂꯛꯀꯅꯤ ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯃꯄꯥꯟꯗꯩ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯅꯦ ꯍꯦꯟꯊꯣꯏꯕꯤ ꯈꯨꯝꯒꯦ ꯍꯥꯏꯅ ꯃꯆꯤꯟ ꯀꯥꯡꯈꯠꯂꯨꯕꯅꯤ ꯈꯪꯍꯧꯗꯦ ꯄꯥꯏꯈꯣꯝꯕꯅ ꯃꯆꯤꯟꯗꯣ ꯁꯠ ꯃꯦꯟꯈ꯭ꯔꯒ ꯑꯧ ꯏꯃꯥ ꯃꯥꯗꯤ ꯇꯨꯝꯈ꯭ꯔꯦ ꯏꯆꯦ ꯐꯔꯦ ꯇꯨꯝꯈ꯭ꯔꯕꯗꯤ ꯁꯤ ꯍꯥꯏꯔꯝꯃꯒ ꯀꯥ ꯌꯧꯔꯝꯗꯕꯤ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠꯇꯣ ꯐꯠ ꯀꯟꯊꯣꯛꯂꯒ ꯗꯥꯆꯧꯕ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯃꯤ ꯏꯃꯥꯅ ꯀꯩ ꯈꯜꯂꯝꯗꯣꯔꯤꯒꯦ ꯇꯨꯝꯈ꯭ꯔꯦꯅ ꯃꯥꯏ ꯈꯟꯖꯔꯝꯅꯤ ꯋꯥ ꯑꯔꯨꯕ ꯍꯥꯏꯒꯗꯕ ꯑꯣꯏꯔꯝꯃꯗꯤ ꯑꯍꯤꯡꯁꯤꯗꯕꯨ ꯀꯔꯤ ꯋꯥ ꯑꯔꯨꯕꯅꯣ ꯗꯥꯆꯧꯕꯅ ꯂꯣꯏ ꯁꯤꯜꯂꯨꯅꯦ ꯍꯟꯗꯣꯛꯑꯁꯦ ꯑꯝꯇ ꯄꯥꯏꯈꯣꯝꯕꯁꯨ ꯃꯁꯥꯗꯨ ꯆꯥꯎꯔꯞ ꯐꯜꯂꯞ ꯂꯦꯞꯄꯒ ꯆꯠꯂꯣꯅꯦ ꯁꯦ ꯆꯠꯂꯣ ꯃꯆꯤꯟꯗ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ ꯃꯁꯥꯗꯨꯅ ꯃꯃꯥꯡꯗ ꯊꯠꯆꯤꯟꯂꯒ ꯍꯦꯟꯊꯣꯏꯕꯤꯕꯨ ꯆꯠꯄ ꯉꯝꯍꯟꯗ꯭ꯔꯦ ꯗꯥꯆꯧꯕ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯁꯣꯅꯣ ꯆꯨꯕꯤꯁꯤꯗꯤ ꯈꯠꯅꯕ ꯌꯥꯝ ꯍꯧꯅꯤꯡꯕ꯭ꯔꯥ ꯄꯥꯏꯈꯣꯝꯕ ꯆꯤꯝꯕꯥꯜ ꯅꯥꯝꯃ ꯆꯤꯡꯈꯠꯂ ꯅꯣꯛꯂꯛꯏ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ ꯅꯪ ꯆꯠꯅꯤꯡꯉꯗꯤ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯆꯤꯡ ꯑꯃ ꯂꯥꯛꯇꯨꯅ ꯉꯥꯏꯍꯥꯛ ꯀꯥꯡꯂꯝ ꯆꯦꯟꯁꯤꯟꯅꯔꯝꯃꯒ ꯐꯠ ꯂꯤꯠꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯄꯥꯏꯈꯣꯝꯕꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯤꯕꯨ ꯊꯣꯡꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯃꯈꯨꯠ ꯑꯅꯤ ꯈꯟꯖꯤꯜꯂꯒ ꯐꯥꯈ꯭ꯔꯦ ꯄꯤꯛꯏ ꯃꯇꯤꯛ ꯑꯐꯥꯎ ꯌꯥꯝ ꯁꯥꯔꯦꯅꯦ ꯅꯪꯅ ꯐꯅ ꯂꯤꯠꯂꯁꯨ ꯑꯩꯅ ꯐꯥꯗꯧ ꯃꯔꯩꯔꯤ ꯁꯤꯅꯥꯀꯤꯗꯈꯩ ꯅꯪ ꯐꯪꯅꯕ ꯍꯣꯠꯅꯈꯤꯕꯗ ꯈꯣꯡꯐꯝ ꯈꯨꯗꯤꯡ ꯄꯨꯊꯗꯅ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏ ꯐꯥꯎ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨ ꯌꯧꯒꯩ ꯋꯥꯔꯨꯔꯕ ꯃꯇꯨꯡ ꯋꯥꯅ ꯐꯪꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯅ ꯊꯥꯗꯣꯛꯀꯗꯕ ꯅꯠꯇꯦ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯟꯅꯔꯒ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠ ꯑꯅꯤ ꯑꯗꯣ ꯊꯧꯔꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯇꯨꯅ ꯐꯥꯈ꯭ꯔꯦ ꯃꯤꯠꯌꯦꯡꯐꯝ ꯍꯣꯡꯒꯦ ꯍꯥꯏꯕꯁꯨ ꯉꯝꯍꯟꯗ꯭ꯔꯦ ꯄꯥꯈꯣꯡ ꯆꯟꯅꯔꯤ ꯃꯤꯠꯌꯦꯡ ꯑꯅꯤꯗꯣ ꯄꯥꯈꯨꯝꯁꯨ ꯄꯤꯅꯩ ꯃꯤꯠꯌꯦꯡꯗꯨꯅ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯂꯨꯕ ꯇꯧꯗꯅ ꯊꯃꯣꯏ ꯑꯃꯒꯤ ꯋꯥꯔꯣꯜ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯅꯔꯤ ꯊꯃꯣꯏ ꯑꯃꯅ ꯑꯃꯗ
ꯂꯣꯌꯨꯝꯕꯒꯤ ꯌꯨꯝꯗꯅꯤ ꯃꯌꯥꯝꯗꯣ ꯃꯔꯥꯡ ꯃꯤꯅ ꯄꯤꯛ ꯊꯜꯂꯦ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯄꯨꯔꯅꯤꯃꯥꯅ ꯑꯣꯛꯅꯕ ꯍꯣꯠꯅꯩ ꯄꯥꯏꯈꯣꯝꯕꯁꯨ ꯍꯦꯟꯊꯣꯏꯕꯤꯒ ꯄ꯭ꯔꯃꯣꯗꯤꯅꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯄꯨꯔꯅꯤꯃꯥ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯅꯔꯕꯣ ꯄꯨꯔꯅꯤꯃꯥꯅ ꯏꯅꯝꯃ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕꯈꯩꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯍꯦꯟꯊꯣꯏꯕꯤ ꯆꯪꯉꯨ ꯏꯃꯨꯡꯗ ꯏꯕꯦꯝꯃꯁꯨ ꯉꯁꯥꯏꯗꯒꯤꯅꯦ ꯃꯇꯣꯝꯇ ꯇꯧꯐꯝ ꯑꯃ ꯈꯪꯉꯝꯃꯔꯣꯏ ꯍꯣꯏ ꯅꯦꯅꯦ ꯍꯥꯏꯔꯝꯂꯒ ꯍꯦꯟꯊꯣꯏꯕꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯅꯦꯅꯦ ꯂꯣꯌꯨꯝꯕꯗꯤ ꯆꯠꯊꯣꯛꯈꯤꯕ꯭ꯔꯣ ꯇꯦꯔꯦꯁꯇ ꯀꯥꯈꯠꯈꯤꯕꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯌꯦꯅ ꯆꯦꯟꯈꯠꯈ꯭ꯔꯦ ꯀꯩꯊꯦꯜꯁꯟꯗ ꯏꯀꯥꯏ ꯈꯪꯉꯛꯑꯗꯤ ꯋꯥ ꯂꯣꯏꯔꯦꯅꯦ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯥꯎꯆꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯉꯤꯕꯁꯦ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯕꯗꯧꯅ ꯏꯃꯣꯟꯁꯦ ꯏꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤꯗ ꯑꯩꯁꯨꯅꯤ ꯏꯅꯝꯃ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯋꯥꯔꯝꯕꯒꯗꯣ ꯂꯣꯏꯅ ꯍꯦꯛ ꯀꯣꯛꯂꯦ ꯀꯥꯗꯅ ꯍꯦꯟꯊꯣꯏꯕꯤ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯊꯕꯥꯁꯅꯥꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯌꯦ ꯊꯕꯥꯅ ꯌꯥꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯟꯗꯗꯤ ꯑꯩꯅ ꯀꯩ ꯍꯥꯏꯕꯤꯌꯦ ꯍꯦꯟꯊꯣꯏꯕꯤ ꯅꯣꯛꯂꯒ ꯀꯨꯏꯗ꯭ꯔꯦꯅ ꯅꯪꯁꯨ ꯁꯤꯟꯗꯦꯛ ꯁꯦꯛꯇꯨꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯗꯅꯒ ꯇꯧꯕ ꯅꯠꯇꯦ ꯃꯥꯅ ꯀꯗꯔ ꯇꯧꯔ ꯆꯤꯟꯕꯤꯔꯤꯅꯤ ꯏꯁ ꯈꯪꯉꯦ ꯕꯦꯝꯃ ꯅꯌꯨꯝ ꯄꯥꯟ ꯈꯪꯉꯔꯣꯏꯗ꯭ꯔꯅ ꯋꯥꯕꯤꯔꯨꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯕꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯁꯤ ꯃꯥꯏ ꯄꯛꯇꯕꯤꯁꯤ ꯍꯦꯛꯇ ꯍꯧꯔꯛꯀꯅꯤꯕ ꯅꯪꯅ ꯃꯥ ꯀꯥꯏꯅ ꯅꯊꯛ ꯊꯣꯡꯕ ꯑꯍꯟꯗ ꯕꯦꯕꯥꯔ ꯀꯥꯏꯕ ꯍꯣꯏꯅꯦ ꯏꯅꯝꯃ ꯄꯨꯔꯅꯤꯃꯥ ꯆꯪꯉꯛꯂꯒ ꯕꯦꯝꯃ ꯅꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯔꯕ꯭ꯔꯣ ꯆꯠꯇꯣ ꯑꯣꯏꯔꯗꯤ ꯉꯟꯅ ꯆꯠꯅꯕ ꯇꯧꯁꯤꯀꯣ ꯊꯦꯡꯈꯤꯅꯕꯅꯤ ꯑꯧ ꯂꯣꯏꯔꯦꯅꯦꯅꯦ ꯅꯃꯧ ꯅꯨꯄꯤꯁꯦ ꯄꯛꯆꯕꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯃꯧꯅꯤꯗꯅ ꯄꯪꯅꯣꯞ ꯅꯣꯞꯄ ꯌꯥꯕ꯭ꯔꯥꯗꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯩ ꯍꯔꯥꯎ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯗꯨꯒ ꯊꯕꯥꯁꯅꯥꯕꯨ ꯊꯤꯟꯗꯣꯛꯅꯕ ꯀꯟꯅ ꯂꯥꯡꯅꯔꯛꯂꯦ ꯏꯃꯥ ꯅꯨꯄꯤ ꯊꯤꯟꯗꯣꯛꯄ ꯉꯥꯏꯍꯥꯛ ꯌꯥꯎꯍꯧꯒꯗ꯭ꯔꯥ ꯏꯃꯥꯗꯤ ꯌꯥꯎꯔꯔꯣꯏꯒꯦ ꯄꯨꯔꯅꯤꯃꯥꯒ ꯃꯈꯣꯏ ꯁꯥꯒꯩꯒꯤ ꯃꯧꯁꯤꯡꯒ ꯃꯔꯥꯏ ꯆꯠꯆꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯕ ꯌꯥꯔꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯗꯥꯆꯧꯕꯗ ꯍꯥꯏꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯀꯥꯗꯒꯤ ꯊꯣꯔꯛꯄꯗ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯍꯦꯟꯊꯣꯏꯕꯤ ꯃꯃꯤꯠꯇꯣ ꯃꯁꯦꯡ ꯃꯔꯥꯡ ꯇꯧꯔꯛꯏ ꯃꯈꯨꯠꯇꯨꯅ ꯋꯥꯜꯗ ꯉꯥꯛꯇꯨꯅ ꯃꯀꯣꯛꯇꯨꯅ ꯃꯈꯨꯠ ꯀꯟꯅ ꯄꯥꯏꯔꯝꯂꯒ ꯇꯨꯊꯈ꯭ꯔꯦ ꯋꯥꯎꯔꯤ ꯄꯨꯔꯅꯤꯃꯥꯅ ꯂꯥꯎꯗꯨꯅ ꯉꯥꯡꯂꯛꯄ ꯇꯥꯍꯧꯏ ꯍꯩꯃ ꯍꯦꯟꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯅꯝꯃꯧ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯏꯕꯦꯝꯃꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯗꯣꯛꯇꯔꯅ ꯍꯦꯟꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯀꯣꯛ ꯉꯥꯎꯕ ꯇꯧꯗ꯭ꯔꯕ ꯍꯦꯟꯊꯣꯏꯕꯤ ꯃꯉꯛ ꯅꯣꯝꯂꯒ ꯈꯤꯇꯪ ꯉꯥꯎꯔꯤꯌꯦ ꯗꯣꯛꯇꯔꯗꯨꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯇꯨꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯍꯦꯟꯊꯣꯏꯕꯤ ꯅꯪ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯑꯗꯣꯝꯒꯤ ꯏꯃꯧ ꯏꯕꯦꯝꯃꯁꯦ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯄ꯭ꯔꯃꯣꯗꯤꯅꯤ ꯍꯔꯥꯎꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯧ ꯍꯥꯏ ꯄꯨꯔꯅꯤꯃꯥ ꯅꯪꯕꯨ ꯇꯥꯍꯧꯕ꯭ꯔꯅꯦ ꯇꯥꯍꯧꯏ ꯏꯅꯝꯃ ꯇꯥꯍꯧꯏ ꯊꯕꯥꯁꯅ ꯍꯔꯥꯎꯅ ꯍꯦꯟꯊꯣꯏꯕꯤꯗ ꯀꯣꯜꯂꯛꯏ ꯑꯌꯥ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ ꯃꯃꯥ ꯑꯣꯏꯈꯤꯗꯧꯔꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯅꯔꯤꯉꯩ ꯂꯣꯌꯨꯝꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯄꯥꯏꯈꯣꯝꯕ ꯄꯥꯈꯠꯅ ꯊꯣꯏꯕꯤꯝꯆꯥ ꯈꯔ ꯐꯔꯕꯣ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯀꯩꯗꯧꯔꯒꯦꯅꯦ ꯆꯧꯕꯤ ꯀꯞꯇꯅ ꯂꯩꯔꯝꯃꯤꯗꯦ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯍꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯤ ꯅꯠꯇꯦ ꯍꯔꯥꯎꯕꯒꯤ ꯄꯤꯅꯤꯅꯦ ꯏꯁꯨ ꯐꯪꯗꯧꯔꯕꯅꯤꯅꯦꯍꯦ ꯂꯣꯌꯨꯝꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯋꯥꯎ ꯏꯕꯥꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯗ ꯐꯠ ꯀꯣꯟꯁꯤꯜꯂꯤ ꯄꯥꯏꯈꯣꯝꯕ ꯉꯥꯏꯍꯥꯛ ꯉꯥꯎꯗꯨꯅ ꯂꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯂꯣꯌꯨꯝꯕ ꯃꯅꯥꯀꯣꯡ ꯃꯦꯜꯂꯒ ꯀꯩꯅꯣ ꯏꯕꯥꯏ ꯅꯥꯀꯣꯡꯁꯤꯗ ꯍꯦꯛꯇ ꯂꯥꯎꯁꯤꯜꯂꯛꯏ ꯏꯆꯦꯟ ꯃꯪꯗꯤ ꯅꯠꯇꯦꯀꯣ ꯂꯣꯌꯨꯝꯕ ꯈꯪꯍꯧꯗꯦ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯏ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯪꯂꯕ ꯇꯥꯏꯕꯪꯂꯕ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯂꯣꯌꯨꯝꯕꯕꯨ ꯈꯪꯏꯟ ꯏꯜꯂꯤ ꯃꯤꯅꯥꯏꯁꯤꯗꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯩ ꯍꯔꯥꯎ ꯃꯣꯃꯣꯏ ꯃꯤꯅꯣꯛꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯀꯌꯥꯗ ꯑꯅꯧꯕ ꯑꯁꯥꯒꯤ ꯃꯌꯣꯜ ꯆꯣꯡꯕ ꯍꯧꯈ꯭ꯔꯦ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯅꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯥꯡꯒꯣꯜꯗꯨꯗ ꯈꯕꯔ ꯄꯥꯔꯒ ꯂꯩꯔꯤ ꯅꯨꯡꯁꯤꯔꯕ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜꯅ ꯈꯣꯡꯀꯥꯞ ꯄꯤꯛꯅ ꯊꯥꯡꯂꯗꯨꯅ ꯇꯐꯤꯡ ꯆꯦꯜꯂꯛꯂꯒ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯇꯨꯡꯗꯒꯤ ꯀꯣꯟꯈꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯕꯨꯕꯣꯛ ꯄ꯭ꯔꯃꯣꯗꯤꯅꯤ ꯅꯣꯛꯂꯒ ꯏꯁꯨ ꯊꯣꯏꯕꯤ ꯍꯧꯒꯠꯂꯕ꯭ꯔꯣ ꯍꯧꯒꯠꯂꯦ ꯕꯨꯕꯣꯛ ꯏꯁꯨꯕꯨ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗꯕ꯭ꯔꯣ ꯁꯨꯇꯤ ꯊꯥꯏꯕꯨ ꯑꯗꯨ ꯕꯨꯕꯣꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯔꯝ ꯀꯥꯟ ꯆꯠꯇꯣꯏꯅꯣ ꯆꯠꯂꯅꯤ ꯃꯊꯪ ꯆꯠꯄꯗꯗꯤ ꯏꯁꯨꯁꯨ ꯁꯣꯏꯗꯅ ꯄꯨꯒꯅꯤ AB ꯇꯧꯊꯣꯛꯂꯨꯔ ꯆꯠꯂꯣ ꯍꯣꯏ ꯕꯨꯕꯣꯛ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯃꯆꯥꯊꯣꯏ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯂꯥꯏꯖꯤꯡ
kai sakhrasano maduna sangom se sului ne bathaklam deba tungdagi pai khombana fat konsilak laga ayuk sida koi law law duna tumba ya handri se kai gino nangna da choba khat kano angang changa kani ba changjarak sunu kai doge mapa na mama do kayam lu na doge do khangjasani as ngok sina no angang na haidora di nahan su imai mamang chopado nupi na do adu kigan bro haina ringi thongjin dagi laising limina khanglaw lawri papa mama phari kai gino pai khomba su kolam badu thadok laga mama siro lam hen bai phari ba bubuk tak thura masi musu mama ga chapma nei ne si haiduna pamkhat ke tawbaga tali tali brasu tawduna hen thoi bi nok laga teli angang do hausaga no macha thoi se nangi sangom se loina ba thokto laijing le bi suktok laga tali mama sangom thakning de si thak tradi acha pa amta cha ba yaro ye adu shu tali sangom thak tradi koi ba supu biroi lai khrum ba supu biroi adu he hai baga laijing le mi chansil lak laga sangom lawraga guru guru thaksin kre lai khrum bani haradi mabok di heli ni mase loire si haira maga laijing le bi chen thokre da cho bu solution biro ngasi no mai jing ni pai khom ba su hin thoi bi da momon tong ni ying lei ngai du na lak bana madam di hau ki ba ngai du na constable na saras se sidan sign torom laga ne chat ki ba yar ni saras no phe torom laga sign sat tok shilaga gate tu gi wang madan lai he kan thok paga nungshi ba khonjil du na kaur e kaka macha si hai du na chen sil e saras mamit ani du mapi na chele e aduga laising lembi bu pam khali laising lembi nangbu kaka masa khangbra ne kaka macha nahan gi papa na ai kaka amalai adum haiba ko photo su le aduga unna ba chalu se haiga yadri ba papa se phatte ko nang kaka macha na la ka no haina noi papa da hai gimni nang papa da saunu ko hoi teram lima mayam do saras ki manak changsilai saras pai khoma bu obaga changsilak tu no ko lei da cho pai khoma su manau nu pa bu chi na ko laga ai gi na le amu hanai naw fangse laisile bi peri peri papa kap kano pai khom ba horak li ba mapi do sa sa tai thok laga kapti papa kapti ko mit ta kainom chang ki bagini loyung ba chang laga saras ibai cha nungai ri bo lohong ma ga yaw fang ki tre loyung bana nangi da mayam haw haw to dana mapung fa la loire pai khom bana hanna ba torase saras waram bani ja thoi la papa ga kakam cha waram bani laijing le bisu hoi haina mapan haibe inlakle mayam da harau harau mayum da hanmin rai hen thoi bina saras ke hapa khoge mayam yauri okche pa hapak tuini yani iteima khongjing yauri macha thoi chak chana gira chaning de sanawra dudi ngak le mama kaurake kaka macha chak cha baloi bangai ni sanamina doiba nang kaka macha halak bagi waram gini kona sanaro ko maram mokpani laijing du isuk suk thaki sarasna akhoi laijing lembi ga bu sanara loire kaino kakam chawa bide laijing lembi harau na nogle ai su daina ge du maina kakam cha ga sana dore school ga sulo bulai koi bu chu chatli ai su pubi ko pudoi ni numit tu mamayum do koi lang lang le lekai yum thangna bana kari hakini hairoi khan kidre laijing lembi su sana sana tum thakre pai khom bana tungrama le da cho kakam chala ani na ngasa ayuk tagi lang ba horgrabani saras no lei wa ngang ba su dong dong yam nungshi phare nang su ngak pothana ba dor mathaki ka do nangi ne na fasana singdo thamabani na cho ai kinom tai sege hayuni kari pami awada pa sing loina nangi da chong lei dana na cho ma cho bi itaima mayam gi nushi basina ai gi de pen boy jare lantum sampati amata pamjade sumna tangi aina haisaning badi ngasidagi nawa fidang khom hongdo ai ngak sinazarage ai atai henba halauge haizaroi masi matangdi ta songna yaba pibiyo kaigi yadane homda nate ai gi leiba pumba nangi su saru yawri bani saras mayam pada nok phetto ni yingzare hen thoi bina saras kananom la e leram ni bani do khonjel dugi maike ri yingle sindi hen thoi bi gi tungda momon nok laga leram mi sindi chango phamulao sindi na manung he changak paga paikho man macha na pi pam khalaga hen thoi bi ga punna thokmina khre ani dung hak ti wangang pham khangna de sarasna nungai ba nangdi karam tawri
ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯌꯥꯝꯅ ꯈꯪꯗꯅ ꯂꯩꯔ ꯋꯥꯐꯝꯅꯤꯗ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯉꯥꯡꯗꯤ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯃꯥꯗꯤ ꯐꯕ꯭ꯔꯥ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ ꯆꯥꯎꯔꯦ ꯌꯥꯝ ꯆꯥꯎꯔꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯁꯤꯟꯗꯤ ꯁꯔꯁꯇ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯄꯥꯏꯔꯤꯕ ꯕꯦꯒꯇꯨꯅ ꯊꯣꯝꯃꯤ ꯅꯪꯅ ꯁꯔꯁꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯅꯥꯏꯅꯦ ꯀꯩꯅꯣ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯅꯪꯅ ꯁꯥꯎꯕ ꯎꯗꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯂꯛꯅꯕꯅꯦ ꯂꯛꯅꯅꯤ ꯅꯪ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯊꯣꯛꯅ ꯂꯩꯈ꯭ꯔꯦ ꯁꯔꯁ ꯌꯥꯝ ꯇꯞꯅ ꯀꯧꯔꯛꯏ ꯁꯤꯟꯗꯤ ꯊꯦꯡꯛꯌꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯅꯨꯃꯤꯠꯇꯨꯗꯁꯨ ꯀꯅꯥ ꯇꯥꯛꯊꯣꯛꯇꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯈꯤꯕ ꯅꯪꯁꯨ ꯃꯔꯨ ꯑꯣꯏꯅ ꯗꯥꯆꯧꯗ ꯐꯥꯏꯜꯗꯣ ꯌꯧꯍꯟꯕꯤꯕꯒꯤꯗꯃꯛ ꯂꯃꯟ ꯇꯣꯟꯁꯤꯟꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯑꯃ ꯂꯩꯔꯝꯂꯗꯤ ꯃꯗꯨꯅ ꯇꯥꯛꯇꯨꯅ ꯐꯣꯡꯂꯝꯒꯗꯕꯅꯤ ꯃꯗꯨ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯐꯝꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯔꯤꯝꯇ ꯇꯥꯕ ꯄꯥꯝꯗꯦ ꯅꯪ ꯅꯨꯡꯉꯥꯏꯔꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯒꯤ ꯍꯦꯟꯅ ꯑꯗꯨꯗꯤ ꯃꯥꯆꯧꯕꯤ ꯊꯥꯔꯛꯂꯒꯦ ꯈꯨꯍꯦꯜꯂꯔꯣꯏꯁꯤ ꯃꯥꯡꯒꯣꯜ ꯀꯥꯅꯕ ꯔꯦꯗꯤ ꯂꯩꯔꯣ ꯆꯨꯍꯦ ꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯅ ꯅꯣꯛꯂꯛꯏ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯈꯥꯝꯈ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯀꯨꯝꯊꯔꯛꯏ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯐꯅꯦꯛ ꯃꯆꯥ ꯑꯃ ꯁꯦꯠꯂꯒ ꯃꯕꯣꯛꯀꯤ ꯃꯈꯨꯠ ꯁꯝꯂꯛꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯁꯨꯊꯣꯏ ꯆꯪꯂꯁꯤ ꯃꯥ ꯑꯩ ꯕꯣꯕꯣꯛꯀ ꯆꯪꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯇꯞꯅ ꯆꯠꯂꯣ ꯇꯨꯅꯤꯅꯦꯍꯦ ꯍꯦꯟꯊꯣꯏꯕꯤꯅ ꯂꯥꯎꯔꯛꯄꯅꯤ ꯄꯥꯏꯈꯣꯝꯕꯁꯨ ꯒꯥꯔꯤꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯛꯄ ꯂꯣꯏꯔꯒ ꯊꯣꯔꯛꯂꯦ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯁꯝꯈ꯭ꯔꯦ ꯃꯤ ꯃꯥꯡꯁꯤꯗ ꯀꯩꯗꯧꯔꯒꯦ ꯃꯤ ꯂꯩꯔꯒ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯂꯥꯏꯁꯪ ꯃꯅꯨꯡ ꯆꯪꯂꯛꯏ ꯑꯗꯨꯉꯩ ꯁꯅꯥ ꯀꯣꯅꯨꯡꯗꯨꯒꯤ ꯃꯥꯝꯇꯣꯞꯃꯛꯇꯗ ꯂꯦꯞꯇꯨꯅ ꯆꯟꯈꯤꯕ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯑꯥꯊ꯭ꯔ ꯍꯜꯂꯒꯦ ꯍꯥꯏꯅ ꯆꯥꯎꯅ ꯐꯟꯅ ꯂꯦꯞꯂꯔꯦ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯅ ꯃꯈꯣꯏꯕꯨ ꯑꯣꯛꯇꯨꯅ ꯉꯥꯏꯔꯝꯃꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗꯨꯗꯗꯤ ꯂꯥꯡꯉꯟ ꯐꯤꯌꯥꯟ ꯊꯦꯠꯆꯒꯦ ꯅꯨꯡꯁꯤꯒꯤ ꯂꯥꯟꯐꯝꯁꯤꯗꯅ ꯃꯥꯏꯊꯤꯔ ꯈꯨꯗꯨꯝ ꯆꯟꯖꯒꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯤꯅꯣꯛꯇꯨꯁꯨ ꯃꯥꯏꯊꯤꯕꯒꯤ ꯃꯤꯅꯣꯛꯅꯤ ꯈꯨꯠ ꯊꯥꯔꯦ ꯆꯪꯖꯔꯦ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯑꯣꯏꯖꯒꯦ ꯅꯪꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯂꯥꯟꯐꯥ ꯃꯇꯥꯡ ꯑꯁꯤꯒꯤ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯂꯥꯟꯐꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯣꯅꯥꯂꯤꯁꯥ ꯌꯦꯡꯀꯣꯛꯄꯝꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ